Luhen sumba rungi thongdu yoraklabada makok ngawbadu henmanbana makhana lekthagi. Asumna numit adu hawki ayuki pung taruk tarakle. Hotel dugi room dugi window dagi phawzilakpa numikki mangana phamungda leiriba aduda phuri. Maduda Luhen masado gyan khara lakladuna makokto paiduna hawalei. Mamitusu uirum tawduna akoibadu asum yenglei. Aduda Hamung nakanda Paizukatan gi angauba amana kuplaga tumliba pinki bu urakpada khanglaw lakhulei. Nang! Pinki so Luhena hawkna lawrakpadu tabada mikap thoglei. Aduda tawramliba maongdu ubada masu ngakna masado phiduna kupsinjaduna Luhenda yenglagalei. Minutes kharagi tongda Luhen sauna makhutto pocketa humladuna window romda onthoklaga leptuna sauna wa hairi. Thogliba thodoksi Nangi kujin thorang natra. Pinki Luhena hairak liba waduda ngakna yenglaga. Lo, kain nang haiduba. Ay, thok liba thodoksida ay audiye. Luhen Pinki da sauna mamit anido kakna yenglaklaga. Phamungda phamliba Pinki manakta asumusum sangsilei. Aduga. Piyalaba natra hawzute. Aigi lupungba sukairagani. Aigi thawai oibi mahakpu aina thadoklagani aduga nangumbi mathong marum khangdabi amabu aina izat ngaklibani haina nangbu logani aina nangbudi logani soidana asikhak hairamdana Luhen hotel gi room dagi gam thoki nakan amarom da ilsi so ayuktuda imungi lai thamai katluraga magi kada changi aduga ngarang Luhena karisu phone taroktabaduda magi phone do paiduna neto hana on tawduna yengi aduda anon number amagi message kaya ama WhatsApp da paisali maduda ilsi su sangduna yengluba matamda makhuta pairamba phone leimaida takiba khanghaude amade mamitana mapina thumatuna ilsi mama ileraga yam thuna mag magi kadagi tholaktuna Luhen gi mayum tamna khongna lai Asomda Pinki so Luhena lana ukhiba amadi magi matam amagi nusizaba Luhenga ilsigagi luhongba kaigani amadi nganglamliba Luhengi wasingduna khangba ngamda mapi sadum tana kapli karigidi kaploi mana nusizaba oirasu migi luhongnaba matam lepkhrabadubu mana yetli haina khanbana thamoi sokna kaplibani aduna ma thokliba thodokasigi mastermind sikanano thigatkani haina chaplepkhi aduna mamit anido Imu ngang na mayado krak chiklaga. Ay tigane. Achuk chokataba minang budi ay nalem na taroy. Asum na Pinki so hotel dabu thadok lamle. Ilsi so Luhen gi get yawrakle andabu mahak ngihak leplamduna changam dabi adamok mamay layduna lai. Ilsi gi uriba mawongdo angawbi amagi matawni. Lauriba saklondo kanagumba awuba minadi angawbi ni haibasu yawnari. Chatli balambido kadomdano phawba khangjada thangli khongduna palefam leita asomda ibeni su machagi kada changlakpada machanupigi phone lebakta taduna leibadu ubada laukhatuna phone gi screen do on tawraga yengba matamda tukatcharaba hangoiningai oiraba magi mayanupa oigidoriba mataregi machanupa Luhen amadi Malemnganbi amaga phi thongdaba apaba phina kuptuna tumduna leibadu ubada ma masado Makhongdagi makok phawu tu chungkhiba masana khangjahoda mapiso chadum chentharakduna mapanda tholiklaga mangolgi dhariduda phamthaduna illiba phiduna machindu mensinduna kapli ibohansu dukan chitkadabagi magi phuritu semduna thoglei maduda magi loina bina kaplaga leirambadu ubada phuriki kundamdu semna hangli kaidore mama ayuksida kaplibaduna Ibeni mapuroi bagi wahangi pakhum pirakta aduma kapli ibo halsu pakhum pirakta baduda magi loina bigi manakta phamtharaklaga hangai Mama kaidorage minangbo ha kaidorage habane mi Ibeni do mapuroi bana amuka hangakpaduda ai khoi isasi marai bagi hamna thi moi babu ibo halsu langtak nana magi nupigi wahaiduda amu hangai Hayo mama. Kaidorage nangbo. Isali sidi. Ha. Asi haiduna machanupibu imung lomdon sinduna kawi. Isa thoibi tabro. Ibeni si ibo halda amu hairi.
Moy babong, isagi lohong base kaya niye. Kari, karam na. Madu yaroy ye. Hayo mama, hayo. Hay na law kulay. Icharap ihiponda. Imit sinayeng pangamdraba. Puto. Ibuhal yam lang tak na. Puto kidurage. Ha mama, puto kidurage. Yan na paluhin ki. Yang ay draba puto. Asi hay do na pinakabli. Ibuhal, ibeni na hayribado tarabada sauna imungda machanupigi kada jangaktuna leimaida tariba phone do ubada lokhatuna yengi aduda masu photo do yengba ngamda sauna tholaklaga sauna mathanata makhol hongna sonjai he moina usitaba khangoidrada asi haiduna ibuhal sauna luhen hoitamna lai ibeni di kaptuna adumak lehauri luhen so somda mayum yorukladuna gari do khamamaga imungda sangai changlakliba machanpa do ubada leimana ibunga nangbu luhongam daini imana yumda halaktaba tawganu haibadu yadeni nangbo gyan khar khataun he nangbo luhenda sauna lakpani adubu mamana luhongba panbadu tabada mikki bisu thingmangam da sintharakli talakta de ibu haldo khondaw thaduna luhenbu kauri waraktaba Noi khoi sin lai ba macha hai thabadagi ni haira usitribra ha ngarangi ngak khonang da su hai tholo lo sauna nupa amana kaubadu tabada leima amadi luhen thogli makhoina tholakbada ibo hal makhwang metlaga leptuna lirambadu ubada ngakna leimana hangai kaidauba yaurage leimadi thogliba thodok khangdabana hanglibani ibo hal sauna leimana haibadu tada luhengi manakta sangsilaktuna khupangna luhengi mamai namada tharaklaga makha taraklami karino nang nai gi sa da piri bawa basu karino mapa mo nei ai yeng mamre luhen suwa amada ngangda mapita na kapli leimadi dauriba thambaktuda ngakna yengduna leiri ai gi sa gi laiwakse isorda kari haina tamam lage Leima machanupada onsilaktuna machagi pambomda makhuta thamlaga hayo karino ngasi napabung ipo hanna tawriba maong ngasi karino ha hayo luhen mama na hanglaklabada ima ilsibu sagai sigi mawaina lukshinba yat hayrakliba wadu tabada leima ngakna karige Ima, nachase. Imagi wahai da lauram labadi. Tudok si tuklam tabasi. Adumo ima. Nacha, napihan ilon badingam loye. Kari. Asiyang man ima. Ay, ilsigan lohong na basil libado. Adugi mahot. Bitki ko inasimbiyo. Kaino nang nahari bada. Ha? Ima. Mangkraba pinki izat kan ba pame leima wada tabada sauna machagi mamai da khupang na thaduna khudongbi singlagama hairuklami kari nang na haribado karino hayo nang bu sa haibado olabro luhen su khonjel do kitang hauna ngaure ai ngaure asi hairamduna magi kada kaki Leima machagi wadada thamoi pena kapjari ibol su hagulaktuna karisu hairamda luhen gi yumbu thadori Rajesh de thamoi pena magi khongbunai singa nokli photo singdo thakraba natra leiriba singadugi maraktagi nupa amana thakre panba horamani Rajesh wadu tamada amukka hena harauna noklaga makuto waindu thangalaga cheers Mana cheers harakpaduda atay duso cheers haraktuna wine glass to buchingnay. Rajesh amuka hawzikte ilsi Eigi oiragani. Amade usitabi mga khagatpiduso khuiri natra. Asi haiduna makhoi masen yam tukut chaningay oiba maong nokli. Ilsi sumagi kada famungda famduna kaptuna leiri. Ibeni su mapam kudingi machagi khanbada ungduna talaykri.
Luhensu Ilsida phone tawraroi haina lepkhibana magi simdu thudekhi. Amaromda Pinky magi oiba mi kya thadokduna tholiba thodoksigili likhun thigatlibani. Asumna matamdi hauki Ilsidi wakhangi leina haibaduna adumak mafam khudingi ungduna leikhi. Machagi madau ubada mama ibeni amadi ibohaldi yengba ngamda thamoi pena kapli. Lai masu machana lalubana wakari amata haiba ngamda machana haiba Pinky ga hongnaba silami. Andabu siliba luhongbadu Andubo siliba luhongbadugi numini. Pinky magi kainagi kadunda makeup man laktuna kiri. Nongthilgi pung ahum taraklabada luhensu Pinky gi yumda khongsalakli. Bor lakrabada Pinky su thoknaba sem saduna leiri. Borna mamtok mayaida phamkrabada kaina su thokli. Aduga kaina amadi bor animakna mamtok aduda phamduna luhongbadu asumasum sathari. Talaktuda Pinky thonggangda police kari ama khamladuna Rajesh bu police singduna pusili. Police singdu ubada leiriba miyamdu ngakna loina yengnei. Mayamna ngakliba sing adugi manungda luhensu amani. Pinky gi mamangda police tu leplaga. Ekhoi mabu lobjore. Masagi aranba pumba khaidoknaba pujaraklabani. Pinky Rajesh ta yenglei sauna. Aise nangna araiba nabi oina ure. Madulangani. Maramdi aise Manipur asida maming lerba businessman amagi naitong poksabi khangedana nangna ibu amadi aigi marup luhenbu iral sinabagi damak hotnaba amadi hoi aina matam pumbada luhenbu nungsi andubu hojikti mabu marukumda khallabane masida nangna siliba thorang pumba khanglaba kansidane aina nangbu ngasi agi nungaiba namisida Police the Panduna Purlibasi. A sea hide no come lay, Luhen Pinky na hide basing the Tabada Ngakna. Hayo Kain Hayo Pinky Luhen the Onsinduna Lu Namita Duda Ivani Kariko Babari Amataleda Kiddy and the Buladam Lipamong Dudi Subnatangi Potokara Lobakidamak or keep an Kurumna Nung evidence people on Gotra. Ay medical check torure ay kan hagi su oidri ma di aina ay gi mi thadok na thigat pada thokliba thodok singi mastermind di Rajesh ne ma na ibu hana bada nangbu su awa phamda amadi ilsibu ma gi oina basin mane Luhen sauna Pinky wa adu tabada Rajesh bu phuda bagi sangsilei adu da police sing dona Luhen bu khami Pinky zu police sing da yenglaga Sir Bubikro Ay lohong basi loiraga station da laksaki Hairatli bawado da police sing do Rajesh bu pukhi Rajesh bu police sing do na pukrabada Pinky imung lomdon silaglaga mityeng ama tawri Adu dan lay sabi karana tawraga maitegi phanek mapa naibi lusing purit koktana ka zenglei Ningdu yaipi samlang duga kedana phajabi maithong duda khara keri baduna hena magun hapduna nokmi ba maithong da mamai du non thaduna tholaklaga Luhen gi nakanda phamki tawriba singdu ubada mayam dingaknare maduda Pinky na mayam ngakpi gano kaina asengbadi mahaksini lohong makha sathasi Luhen su karino tawribase haina hangningbani adubu kona hanglage khanduna luhongbado loisinaba masu phamthagi asumna pung kharagi tungda luhongbadu su loiraduna kainasu borgi yumna thilakle mahai thilaklamba mi khaisu satnaki luhongbagi numidangduda ilsi angangba phizona leitingduna phamung mangda thariba phaktugi mathakta phamduna leiringai Luhen su nokmi tawduna thongduba hangtorakli Adugi ilsigi manakta sangsilakduna Ay zara Ay nakanglibase Amta hayo Ilsi su hayratli bawado pa khunpiri Ay se Sarga kainari khanbada Wakal se angaw bigum layurabani Aduda Pinky na ibu Mana wari pumbalibiduna Ay Pinky giyomda Sarga luhong na balayribani Oh Adudi Ngasidi nangse Aigi oireko Sarse
ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯔꯪꯕ ꯃꯅꯤ ꯑꯃ ꯃꯥꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯋꯥꯈꯜꯗ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯎꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤ ꯑꯗꯨꯕꯨ ꯏꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯤ ꯏꯜꯁꯤꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯨꯍꯦꯟꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ ꯑꯁꯨꯝꯅ ꯂꯣꯏꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯥꯁꯨ after 5 years Ilsido chakhumda chak thongli machanupa Tomthinganbasu mamagi manakta lairik pari Tanjanduda benki thaba khara chinmana khara thengna luhinsu halai Mapa halapu bada Tomthinganbasu changsilaktuna konsili Marwanga du suba sudaboi mapada Baba igi chocolate Isagi chocolate leri lao baba kada Mapa masa asi haiduna kada kaki Ilsisu ngaihagi tungda mapa masabu kaubulai Lao Chakzarase Ilsina kaubaduda luhen sulaknari Hoi hoi sarang lakjarage Mapana mamada hairibadu tabada hangai Kaino charanga di baba Luhen sumasana hanglakliba wahaiduda Namase matam amada yam khale Aduna aina charanga na thonba Ilsisu phagiyoi kaiwai sauna Is irang yam kalakpai type da Isa thoiba noi baba dine Imana nuksina Soura na tholi Luhen su adada Ilsigi manado paiduna leiraga Soura di kay ha Ilsi su namanduna ay oh igi Soura mapi haiba Luhen su Ilsigi mawongdu nungsiraduna mathanungda singsinduna konsinbi maduda machanupana Baba ay di konbi daba Haima konthoke isa su konthoke Asi haiduna Luhen na mama masabu konsinbiri Matang asida wari masadagi sadokpa wari aigi Soura mapi hairiba wari asi loisinjari masida soikiba yaurabasu ngakpiyu amadi wari asi mayamna teli haibiriba adusu ngakpiyu maramdi wari sina halwai hapkiba oibana ka hena semtokpa yandabana adumak telasu repost oibana khudol tamjabani aduna mayamna waraubiroi amadi mayamna masigi wari sida support tawbibagum Writer sigi oiba atopa wari channel asida hapliba yeknabini haisira nungsibini haisira hairiba wari asisu amuk tabiduna mayamna support tawbiyu haizari